Rims the coronavirus ki case ama lakle haina miyam na mi painari badu confirm oidri observation tawdana lairi haina Health Director Dr. K Razona Fongdokre Amasung yari pok tuli health dagi wasima misida chena bani haiba nupa ama police na wahang pahang tawnana ba fagat kre Mayam bakrum jari adom niyang biri basi impact news ni ay pinky okram na hausi pung jasi fao bagi marui ba pausing miyam da pizari. World Health Organization is WHO na piba report ki matung inna hausik fao bagi oina India da coronavirus ki case laitri. Rims ta case ama lakle haina miyam na mi painari ba adu confirm oidri observation dauduna lairi haina Health Director Dr. K Razona Fongdokre. Wafam Masinga Silam Phil Sanakai Tilda Laiba Female Health Worker Training School gi capping and lamp lighting ki thoram da Fongdo Kibani. Mahakna makha taraduna thasi ki tarani pandagi hauna Imphal Airport amadi tongan ba entry point singda medical team thamduna mapandagi changlakpa mioi sing screening tawba haukre laina asiki case ama hek leirakpada akan ba checksin thorang lokhanana ba Rims amadi Jenims Hospital da khangan khiba laikre Rims ki oinadi thorang pumba loire haina khangalakpa leire haina mahakna phongdoki virus makhal asi hakchangi immune kalingaida changba ngamdabana Miyamna chaba thakpada checksin biu haina mahakna phongdoki Suspected case ngakani confirm oiba World Health Organization na yakoi di World Health Organization gi pangnuti longnari NCDC na masigi damta labor Delhi da center am lei nan koi NCDC na asidagi koi paular ga nuti gi paulori asi section thoram khudi mak lori adine koi na pose kharchu longnana bagi mask kumba personal protective equipment kumba longnana nak tanga so koi India ma thag sa mayam na su kibiganu adubu masida yakoi gi phajana chaba chara hen bidaba adagi phajana diet phajana char ga leiba mi khudi Sara helagadi immunity je handai lok thongbar adagi maikhu seasonarga immunity jandai immunity je handadana ba koi haksang mai exercise tawdana aphaba sinjak san lebi bitaba mana immunity je kanana masim tang ai mayam da Novel coronavirus ka mari leinena leibak asigi oina hangliba national helpline number 01123978046 tagi miyamna laina asigi matangda khangdokpa yagani haina Union Health Minister Dr. Harshvardhan hairi Minister na phongdorakpagi matung inna virus asigi matangda miyamna khangdokpada khudong chanabagi damakta call center asi pungkun gamari hangduna mathau tawri haiki Union Health Minister Dr. Harshvardhan na makataraduna hai Housing Faubada Lebak Asiki Tongan ba airport singda mioi lising kuntra manga scan tawkre ngarang khakta da passenger lising aniga chamri homfumato airport ta screening tawki adubu housing fauba ki oina lebak asida coronavirus ki case amata thengnaba leitri loinana lenga asina Laina asiga mari laina na laukhatpa checksin thorang singi manung channa clinical sample sing test tauna pagidamakta Pune da National Institute of Virology hangdokhraba matung Indian Council of Medical Research na makha taba lab mari LAP Bangalore Hyderabad amadi Mumbai da su hangdokna naba thorang tawre haiki Yaripok tulihal dagi wasima misi da chena bani haiba nupa ama police na wahang pahang tauna na ba fagat kre misi asiga mari lainana faraba mioi aduti MD Sahid chahi kunga manga apokpa MD Ithem kawi Yaripok changamdabi mathak lekai dagi ni hairi Nakala maromda misi asiga mari lainana JAC against the brutal killing of Mrs. Wasima Kaubama semduna misi asida chenari basing athubada faraga speedy trial fast track court ki khuthangda maralai basing logi oiba matik chaba chairak piu hairiba JAC ki dabi asi pungni funipan gi manungda Manipur lenga ki mari laina basing na thabakta onthokadabani karigumba hairiba matam asida thabakta onthoktrabadi thangnaba numitagi lamda masigi CSO sing club organization sing amadi loop singa khusam naraga makhal makha kayagi khongjang changsinna ba sem saba loire Manipur pumba general strike fauba kaurakpa yai hairi marak asida irong chesaba development forum ICDF irong nasu misi asibu yamna kanna condemn tawbaga loinana JAC na changsilakpa khongjang khudingmak sagat kani hairi Manipur government gi minor irrigation department gi official singna ngasi khangabo khungang gi local singda ising piriba ithai lokhong sing yengsin kre
Yengsin Khongchat Adu Empowerment Organization of Youths of Khangabok Thoubal District na Khangabok ki local singda ising piriba ithai lokong sing matik chana sembiu haina haukiba January gi tang tara mangada pangthokiba miyam gi numita Manipur gi Chief Minister N Birenda wakat khraba matungda lakhibani hairi ithai lokong sing asi yengsin ba aduda EOYOK Khangaboki Mihut Ama Minor Irrigation Division 1 gi makhada laiba Thoubal Subdivision gi Assistant Engineer M Michael Naluchingba team aduna Wangjing Landing Sangayumfam Lairen Konjil Fauduna Cheliba Thambal Angangbi Canal gi Fibam Yengsin ki loinana Arong Turel gi dam dagi Khangaboki maru oiba local singda ising piriba sub canal gi Fibam su Yengsin ki Matang swai se break amalauza ke break ki matungda numit mari ni chupna chatharakhiba Republic Day celebration gi beating the retreat Vijay Chowk ta pangthok lagani haiba gi pau amadi Manipur ma somalem gi tongan be ipau sing buduna lakchake impact news pumi eng ta duna lebio mayam bamukan na taram nok cheri bulletin ase ki makhata ba pau miyam da pizari Numit mari ni chupna chatharakhiba Republic Day celebration gi beating the retreat ceremony ngasi lebak asigi konung New Delhi gi puari oiriba Vijay Chowk ta pangthok lagani beating retreat asi chahi cha kaya gi mamangda chatnaramba military tradition adubu mangdana thamnabagi pandamda chathaba thauram amani haibadi numit chupa lal soknaruraba matungda numit hek tabada lanmi singna lan thengnaba toktuna lanfamda khutlai sing thadoklamlaga makhoi gi camp singda amuk halakpa adubu ningsingduna pangthokpani Vijay Chowk ta pangthokadoriba beating the retreat ki thauramda Army Navy Air Force amadi Central Armed Police Force ki music band sing yauna punna performance kunga mari utkani Hero I League की मैच ता हौजिक पंजाब की गुरु नानक स्टेडियम दा मिनरबा पंजाब FC अमदी नेरोका FC अनिना लंबा तौनरी हाइरिबा मैच असी हौजिक ngaiha की ममांग पुंग अनि ताबा मतमदा की सानबा हौखिबनी हौजिक चथरीबा हीरो आई लीग की पॉइंट टेबल दा मिनरबा पंजाब FC ना पॉइंट 13 फंगदुना अनि सुबा अमसुंग नेरोका FC ना पॉइंट 9 फंगदुना 9 सुबदा लैरी Point table asigi makoktana Mohan Bagan na punna point kun phangduna lairi loinana Manipur gi ani suba team ama oiriba Trau FC na point 13 phangduna point table asigi ahum suba da lairi Howjik chathariba Indian Super League ISL 2019-20 ki ngasi sanagadaba league match ta Odisha FC amadi Goa FC ani na lamba taunaragani hairiba match asinga sinumidang pung 3 makhai taba matamda Odisha gi Kalinga Stadium da sanagadabani chathariba league match asigi hayeng sanagadaba match ta Bangalore FC amadi Hyderabad FC ani na lamba taunaragani hairiba match asina hayeng numidang pung 3 makhai taba matamda Bangalore gi Sri Kantarba Stadium da sanagadabani Indian Super League ISL 2019-2020 के पॉइंट टेबल दा एथलेटिको दी कोलकाता ना पॉइंट कुनगतरेट फंगदुना अहानबा अमदी गोवा FC सु पॉइंट कुनगतरेट फंगदुना अनि सुबदा लैरी अदुगा बेंगलुरु FC ना पॉइंट कुनगमंगा फंगदुना अहुम सुबदा लैरी अरोइबदा बुलेटिन असगी हेडलाइंस अमुकहना मियामदा थमजरी रिम्स ता कोरोना वायरस की केस अमा लाकले हाइना मियामना मी पाइनरिबा अदु कंफर्म तौद्री ऑब्जर्वेशन तौदुना लैरी हाइना हेल्थ डायरेक्टर डॉक्टर के राजोना फोंगदोक्रे अमसुंग यारिपोक तुलिहलदगी वासिमा मिसिदा चेना बनी हाइबा नुपा अमा पुलिसना वाहंग पाहंग तौनना बा फागतख्रे